ꯕꯦꯜ ꯑꯁꯤꯅ ꯀꯧꯔꯛꯄ ꯑꯃꯣꯏꯍꯟꯁꯤ ꯏꯁꯥꯕꯨ ꯍꯦꯟꯅ ꯑꯦꯋꯦꯌꯔ ꯑꯣꯏꯅ ꯐꯥꯎꯖꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯄ ꯑꯃꯣꯏꯍꯟꯁꯤ ꯃꯁꯤ ꯂꯩꯈꯣꯝꯅ ꯄꯥꯠ ꯑꯃꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯂꯩꯇꯥꯕꯒꯨꯝꯅ ꯃꯁꯤꯒꯤ ꯑꯦꯋꯦꯌꯔꯅꯦꯁꯁꯤꯅ ꯍꯛꯆꯥꯡꯒꯤ ꯂꯦꯡꯗꯕ ꯐꯤꯕꯝꯗꯨꯗ ꯏꯆꯝ ꯆꯝꯅ ꯂꯩꯇꯥꯅꯕ ꯏꯁꯥꯒꯤ ꯕꯣꯗꯤꯗ ꯑꯦꯋꯦꯌꯔꯅꯦꯁꯁꯤ ꯂꯥꯛꯅꯕ ꯀꯧꯔꯛꯄ ꯑꯃꯣꯏꯍꯟꯁꯤ ꯏꯁꯥꯒꯤ ꯑꯦꯋꯦꯌꯔꯅꯦꯁꯇꯨ ꯍꯛꯆꯥꯡꯒꯤ ꯂꯦꯡꯗꯕ ꯐꯤꯕꯝꯗꯨꯗ ꯂꯩꯇꯥꯍꯟꯁꯤ ꯏꯆꯝ ꯆꯝꯅ ꯂꯩꯇꯥꯍꯟꯁꯤ ꯏꯁꯥꯒꯤ ꯍꯛꯆꯥꯡꯗ ꯊꯦꯡꯂꯤꯕ ꯃꯐꯝꯁꯤꯡꯗꯨ ꯐꯥꯎꯁꯤ ꯈꯣꯡꯒ ꯂꯩꯃꯥꯏꯒ ꯊꯦꯡꯅꯔꯤꯕꯗꯨ ꯐꯥꯎꯁꯤ ꯆꯧꯀ꯭ꯔꯤꯒ ꯅꯠꯇ꯭ꯔꯒ ꯀꯨꯁꯟꯒ ꯊꯦꯡꯅꯕꯗ ꯐꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯈꯪꯁꯤ ꯏꯁꯥꯒꯤ ꯍꯛꯆꯥꯡꯅ ꯊꯦꯡꯂꯤꯕ ꯃꯐꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯐꯥꯎꯁꯤ ꯊꯦꯡꯅꯕꯗ ꯐꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯈꯪꯁꯤ ꯃꯗꯨ ꯇꯝꯄꯥꯛꯇ ꯊꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯤꯡ ꯑꯗꯨ ꯑꯣꯏꯕ ꯌꯥꯏ ꯊꯦꯡꯅꯕꯒꯤ ꯃꯐꯝ ꯃꯆꯥ ꯃꯆꯥꯁꯤꯡ ꯄꯨꯝꯅꯃꯛ ꯑꯗꯨ ꯐꯥꯎꯁꯤ ꯏꯁꯥꯅ ꯐꯥꯎꯖꯔꯤꯕꯁꯤꯡ ꯑꯗꯨ ꯃꯐꯝꯗꯨꯗ ꯂꯩꯇꯥꯗꯨꯅ ꯂꯩꯍꯟꯁꯤ ꯄꯣꯊꯥꯗꯨꯅ ꯂꯩꯁꯤ ꯃꯐꯝꯗꯨꯗ ꯒ꯭ꯔꯥꯎꯟ ꯇꯧꯅꯕ ꯃꯇꯝ ꯉꯥꯏꯍꯥꯛ ꯂꯧꯁꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯑꯣꯕꯖꯦꯛ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯨ ꯊꯝꯂꯤꯉꯩꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯅꯕ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯧꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨꯑꯣꯏ ꯑꯩꯈꯣꯏꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯆꯣꯏꯁꯦꯁꯁꯤꯡ ꯂꯧꯖꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯇꯧꯕ ꯄꯥꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯨꯟꯅ ꯈꯪꯖꯁꯤ ꯃꯁꯤ ꯀꯔꯝꯅ ꯏꯁꯥꯗ ꯍꯦꯜꯞꯐꯨꯜ ꯑꯣꯏꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯖꯗꯨꯅ ꯅꯨꯃꯤꯠꯁꯤꯃ ꯂꯦꯟꯅꯕ ꯇꯧꯁꯤ ꯃꯁꯤꯒꯤ ꯁꯥꯃꯇꯥ ꯍꯥꯏꯔꯤꯕ ꯑꯀꯛꯅꯕ ꯃꯦꯗꯤꯇꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯊꯧ ꯌꯥꯝꯅ ꯆꯤꯜꯍꯟꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯒꯤ ꯍꯤꯗꯥꯛ ꯑꯃꯒꯨꯝꯕꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯕ ꯑꯃꯗꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯒꯤ ꯀꯥꯎꯗꯅꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯁꯣꯟꯖꯩ ꯑꯃꯒꯨꯝꯕꯅꯤ ꯊꯣꯔꯛꯂꯤꯕ ꯋꯥꯈꯜ ꯊꯋꯥꯏ ꯋꯥꯖꯕ ꯑꯃꯗꯤ ꯏꯊꯤꯜ ꯈꯨꯗꯤꯡꯃꯛꯅ ꯃꯈꯥ ꯇꯥꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗꯅꯕ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯑꯁꯤꯅ ꯏꯁꯥꯗ ꯀꯔꯝꯅ ꯍꯦꯜꯞꯐꯨꯜ ꯑꯣꯏꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯅꯕ ꯃꯤꯀꯨꯞ ꯑꯃ ꯂꯧꯁꯤ ꯑꯃꯗꯤ ꯃꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯏꯁꯥꯅ ꯄꯥꯡꯊꯣꯛꯆꯅꯕ ꯋꯥꯔꯦꯞ ꯂꯧꯖꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯁꯤ ꯍꯧꯖꯤꯛ ꯄꯣꯊꯥꯔꯕ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯃꯤꯀꯨꯞꯅ ꯍꯨꯝꯁꯤꯡꯂꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯔꯕꯗ ꯏꯁꯥꯒꯤ ꯋꯥꯈꯜꯗꯨ ꯏꯁꯥꯒꯤ ꯁꯣꯔꯗ ꯊꯝꯕꯤꯌꯨ ꯑꯃꯁꯨꯡ ꯁꯣꯔ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯃꯦꯗꯤꯇꯦꯁꯟꯒꯤ ꯑꯣꯕꯖꯦꯛ ꯑꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯏꯁꯥꯒꯤ ꯋꯥꯈꯜꯒꯤ ꯆꯨꯞꯂꯤ ꯏꯁꯥꯒꯤ ꯃꯤꯠꯌꯦꯡ ꯊꯝꯐꯝ ꯑꯣꯏꯍꯟꯕꯤꯌꯨ
ꯁꯣꯔ ꯑꯗꯨ ꯁꯦꯝꯗꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯨꯝ ꯍꯣꯟꯕꯤꯌꯨ꯫ ꯀꯔꯤꯃꯠꯇ ꯇꯧꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯏꯁꯥꯒꯤ ꯍꯛꯆꯥꯡꯗꯨ ꯁꯣꯔ ꯑꯗꯨꯝ ꯍꯣꯜꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯋꯤꯠꯅꯦꯁ ꯑꯣꯏꯕꯤꯌꯨ꯫ ꯁꯣꯔꯗꯨꯅ ꯍꯛꯆꯥꯡꯗ ꯆꯪꯈꯤꯕ ꯑꯃꯗꯤ ꯊꯣꯛꯈꯤꯕꯗ ꯐꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯈꯪꯖꯤꯟꯁꯤ꯫ ꯁꯣꯔ ꯍꯣꯟꯕ ꯈꯨꯗꯤꯡꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯋꯦꯌꯔ ꯑꯣꯏꯅ ꯂꯩꯅꯕ ꯑꯃꯗꯤ ꯐꯥꯎꯖꯅꯕ ꯑꯅꯧꯕ ꯃꯣꯃꯦꯟꯠ ꯑꯃ, ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯑꯣꯏꯅꯕ꯫ ꯑꯗꯨꯒ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯀꯣꯏꯆꯠ ꯆꯠꯈ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯃꯔꯝꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤꯕꯁꯤ꯫ ꯔꯤꯂꯦꯛꯁ ꯇꯧꯁꯤ, ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯈꯤꯁꯤ ꯑꯃꯁꯨꯡ ꯁꯣꯔꯗ ꯑꯃꯨꯛ ꯍꯜꯂꯛꯁꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯗꯣꯝꯕꯨ ꯑꯩꯅ ꯑꯃꯨꯛ ꯀꯧꯏ꯫ ꯃꯇꯝ ꯈꯔ ꯂꯧꯗꯨꯅ ꯑꯗꯣꯝꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯝꯕ ꯃꯤꯁꯛ ꯑꯣꯏꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯟꯊꯅꯕꯒꯤꯗꯃꯛ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯝꯕ ꯃꯒꯨꯟ ꯄꯨꯔꯛꯅꯤꯡꯕꯒꯦ? ꯑꯩꯅ ꯑꯗꯣꯝꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯡꯍꯟꯗꯅ ꯍꯤꯡꯍꯧꯅꯕ ꯑꯣꯏꯅ ꯊꯝꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤꯗꯃꯛ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯃꯒꯨꯟꯁꯤꯡ ꯌꯣꯛꯈꯠꯇꯨꯅ ꯍꯤꯡꯅꯕꯒꯤꯗꯃꯛ